Ngasi sandukjariba thoromasi Diamond Radio na sandukjaba Crime Reports. Nupi angangsing thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjoduna miyamda khanghanjana na mahona jabadugumba program amani Crime Reports. Ngasi mu puduna laksari Crime Reports ki kunipan suba tangka ki makha kungamapan suba episode ta Rosni ki phone call da tongan mamioi kya na sanarakiba amadi Bharatda information technology ki ahanba haurukpagi Englishing ani da semkiba ek amagi makhada mobile phone amadi cyber crime gi oiba tonga da thodoksing inong na tholokpa matamda Bharat ki oina ihan hana dandi pikiba dungba case amani case asigi makha tarakpa episode asida mo makha tajari special crime branch taki lakpa amanna case asiga mari leinana yamna kupna thigalami matamaduda mahakki manakta inspector kamatchu leki Tanjaduda Inspector Kamat ki manakta makoigi hawaldar ama chawtuna sir Rosni hariba nupi msasi ki phone call ki details sing sida leijare phone number sing ase email ga ayama matamda mari leinabra phangliba number sing ase mahakki phone ga wari sanabra natraga email sing ase ga number asiga mari leinabra haiba sigi matangda amuktang yengbiyo matamadda amana haike maduda gi thabak nate Inspector Kamat aidi chumnatangi langla langjin khara khangna nabagi dama aseng basi chiba lakpani adona phone number sing asigi details call sing asi khangbining labadi number asigi service provider sing da adona chatpiraga kana ga wari sanabagi habado adona kumna thijanbiyo madu aigi thabak nate masi makhata namuk amana haraki hauju faboda ina thigatpada nupi asigi account asi asaba fake ni loinana email id asisu fake email ni hariba fake email asina mipum khurimakta invite tawruga mahangna nupi masa asibu Mingsat Tina Nabagidama, Tobo Ramasuya. Inspector Kaman Haiki, Karino Haisbo. Adu do Kushi Butarin. A Queen told to Voxiga, Matamza Aman Haiki. A Chumbakara Rosnigim Ram the Fanglabadi, I soid in a Haike, Kariguma Rosnina Lalam Drava. Aina Magia Chumbagidama, Mateng Pangani. Asumna Amana, Mahana Tizeliva Mong Asida, Rosnigi, Makatana, Land the Buggy Mong Krada, Mahak Uva, Panglabe. Achumba langlalang jin khara puthongna bhonabada Rosni ga amuk unadaba yadre Rosni ga unaraga mahaki computer da kari lebage habase thijandaba yadre sun haiki Rosni mahaki yumda kaptuna lerami mahaki mamanabi amana mahakpu yamna kana themlami nang kari gino adamaina sompuning sonda leradi yararoi akhoi meyam leisidi achumba haibasidi soidana adu mai pakadabani nang adugi damakta yamna khaluno matamaduda Rosni haiki aingonda da thoklibasigi maram karino Aina kanagumba amatada aigi number stigi call tawkiba leiti loinana aingonda miyoi sing asina aingonda karigi damakta phajadaba wai wata sizinaribanu nupi amana karigi damakta mahaki address amadi mahaki phone number web page da thagalaga mi khudimakta invite tawgadoribanu nangsu khalune masibu aina torongani haiba nang thajabra asumna makhoi ani wari sanaduna leirami tanjadu da Rosni gi yumda thong thilakirami Rosni pakhalami maramdi thong thilakpa amadi phone call lakpa haibase mahaki Yamnak akiba amadi tongan mamiyo kya nam angonda harassment pina na honarakpa kya marum toina thokiba maramna kirami tabna thong hangdoklami adubu thong hek hangdokluba matamda police station dagi lakpa police ki miyoi kharaga nupi police kharaga loinana makhoi gi mamang itha thana cyber crime gi aman amuktung changjarke ekhoi case asigi matangda adongi yumda leriba computer asi check toba pami aigi ming aman special crime branch dagi lakchabani thongliba thogdo asigi matangda chumma khara puthokna nabagi dama Ay adongi computer si check tobu yagadra Rosni haiki sure check tobiyo yani linksin biro amana thagachari asumna mahangna mahaki computer da yawriba email sing amadi mahaki computer ge manungda leiriba file aronba arotpa leibra haina yamna checksin yenglame masigi matungda Rosni yamna mathasana nakan namada tumina leptuna leram amadi amanna mahaku munne yenglame Rosni gi makhong digina kokton phawba munne yenglame amana yengliba asidi Mahaki tongan ba wakalon amada nathi case asiga mari leinana Rosni gi hakchang da mahaki mijeng da uba mahaki hakchang da leiba karigumba sokki bagi dakpham natraga masada kari dakpham leibagi hakchang gi phibam ase mahangna chawrakpa munne yenglam matamaduda Rosni su amande yenglaglam Rosni hai sir isingumba pujarora matamda aman hai yajare case asigi matang da ai sombu photo khara kapa pamjai lana lobigano photo asiga Adongi web page ni hairiba fake web page ni adongi web page ni hairiba asida thagaliba photo sing asiga kadai fawba matching tobagi haibase aikoina thijanna nabagi dawaktani masi ayaba pibirabadi case asida aikoina thijanbada yam nungai jagani
Rosnina kaisu kaiba leite aduma kapiu loinena amanna photo khara kapki photo singa siga mahaki web page da yaruba photo singa sigi matangda mahangna kupna nainaba yana nabagi damakta honaki ngahaki matungda amana thizileba aduda Rosnina samtun hanki sarkari kari fangnabage aigi singnaba si khara amutangdi ko honbiramu amana haiki adongi marketing gi meeting leba numit singsiga adongi call lak liba matam singa siga ayama matam da loina chanai maram asina case asida hena adonbu chingnabagi maram odibani adubu thijangadaba yam wali thijalaba matungda soidina khangba ngangani matam aduda Rosni da call amakak laklami call lakpa adudu Rosni na miyoi adubu yamna thina nganglami nakoina aigi phone da sumna call toribasi maram karigino aisi nakoina uribasi karino Rosni na sumna khara chairaba matungda wrong number haraga phone asi kakthalame mahaki mamanabi aduna mongonda haraki Rosni asuk yamna khudong chadrabadi nangna mayamna su call yamna tawre nongonda yamna sanare khalabadi nangna hauji pawba simadu sindok tobi maram sikarigino simdo hungdo aingonda simma ma lei aigi simma ma adugi simdo ina sijanaro kanamta khangdabani madugi simdo adurabadi nongonda su kanamtu na call tawra roi loinana amana su haiki wafam se sumbani adomda khudong chadre harabadi sim number si sindok pibada adomni hena khudong chagane na khale sim number si sindok piu Rosni amadi mahaki luna nakna tinaba Vicky anina walking salami lambi matai de lebhoriba mi singna Rosni bu ubada web page ki heroine ni internet ta yamna mi bu barton tawbani invite tawbani nakoina aiga unaba pamlabadi aigi number sida leire na web page ta yamna lawbani lambi da mahapu uba matamda yamna toina laknarami makoidagi khajiktang hengatuna chatlaga lambi mapan amada phamthaduna Rosni kaplami matamaduna mahaki mamana budun haiki Rosni hariba thokdoksingse thoktananabagidama nangna aina haibasi mutang yabiradi yamna fagadong Rosnina karino aina yagadababo nanga iga loinaribase aina su nangbu nungsi haibasi nangna su khanglabani adu nanga iga luhonglase nanga iga luhongladi kanamtuna karimta hairaroi nangidamak ai lep tuna leiragadi nangonda sumina laknararoi Rosnin harami Vicky nangna haibiribase aigi laibok fabani adu aigi khudong chadaba aigi khudong thiba thokiba thodok mayamsina ngasi phawada thokloliba thodoksingisina nangonda aina awaba piba pamde amadi nangi mung manungdasu aina sigumba problem ama puraga lakpa haibido aina pamde Vicky mafam asidagi yam thuna chalasilo asumna hairaga makoi yam thuna halaklame masigi matungda mina mahakpu uba matamda khara laknaba khara ngangnaba adudagi mahak ka haina mapan tholamde madugi matungda mahaki mamanabi aduna nongma laktuna hairam Rosni koisu koire nangna mapan thoktabase adu nangna smaisu mapan thoktuna lebeja khoisu nungaitre adu ai yumda party makak sille adu aigi lakadoriba imanaba singse nangbabudi khangnade haibabu makhoi company acho acho boda thabak toba mi ngaktani kanana khangni nang horen aigi party du yauradi aigi collection ga nanga khangnaruktuna makhoi gi company da muk thabak taw haiduna hairaklabadi nangso awabadu khara kokani dana horen soidan law nang aina siliba party sin nang horen soidan yaw matamadu da Rosnina smafam adu da yawbadi ai pamdre adubu aigi ijat chongningai oiba wafam sing asina miyoi sing duna so aiba soidana khanglamgani achomaran si khangdana makoina aibu lana lokhibi yai matamadu Rosni gi mamana bidun harami nati aduguma mi amata yaude nangnara leite haibase makoi aina loina haibada makoi loina thajaba ngaktani adu party sinang yause nangna smaina ungduna lebase yamna nungaite madugi matungda Vicky na mo haraki Rosni haiso haibani nang smai sum tawleradi nang punsi si mangani mapanda nang akhuni legiba jaga astagi Delhi de nang matam khara leiro aduga Delhi da igi mana ba khara su lei company gi thabak toba makhoi da wari sagi nang mafam adu da thabak toraga leiro sidai da leiraga nang hena kok sana na bane sidagi nang number su sillabani na Delhi da leiraga nang hariba thodok sing se loina kawradi phagani aina haibase nang amta yabiu karim to waro no mafam adu da nang na leina ba jaga mafam loina maglei Delhi da igi mi yamna lei nang gi su leiramgani Delhi da adu mafam asidagi chatkhraga hariba thodok astagi nang khara lapthoga leiba natradi nang yamna nungaira roi loinena tanja adu da call amalami call adu Vicky na wokiram Vicky na woktuna miyoi adu da yamna china ngangam loinena Vicky na haiki nangi anoba number se amok web page da muk thagalamali madudagi Rosni amuk hena warami bathangi numita Rosni na police ta chatuna complaint toram sir aigi web page ta amuhana aigi anoba number sendokpudu amuhana thagale please hariba missing se amukta thigat piduna amukta phana bhonabi matamadun inspector kamana harami Rosni nahana nangna case astigi nathaibi yanana bagi damakta nangna tawriba jal mayam se akhoi khangdaba nati nangi number dubo akhoi na khangbro akhoi sida leiriba mayam se gi number ji kanana thagat ke
magi thagatpra only nangi why kari gino thagalise masi punamok se nang na samana ki sasidagi na thaibi yana nabagi dam honam Rosnin haiki nate sa sarna aibu matam punamok ta lana aduma ubiri sar aise landabani haibasi matang di sarna khangbiu aigi thakta siribi iral sing se aran mangaktani Rosni nangna hojik nanga nakna tinariba nupadu nanga aron mari leine haibase ekoi ju loin khangi nangi maramda koi thigalibani nangi ahanma nupa matau karamnam numit kharani leminaramaga divorce torokpano haibadusu ekoi loina tare matamadu Rosni na harame madudi aigi tongana aigi punsi da thokpa aigi punsi gi tonganba thongdok amani aigi thongdoksing aduga internet ta aigi picture amadi aigi number sing haplaga address haplaga mi khudima kouba sidi aina nate mi khuding gi thongdok wathok amamam leibugum aigi imung da thokpa thongdok wathok amani case asiga adugi thongdok tuga kari mari leinabage nangna nangi nupagi punsi asi pamdabadagi punamak nangna sinbane haibase Rosni khoi loin khangi nangi nupaduna thokliba paisa aduna nangna ning thungba ngamde maram asina nupa aduna nangbu chingnana nabagi damak nangna sana khudon pot thamjalaga natraga nangna khudon pot sing asi thamjalaga nangi nupada nangsi atopa nupaga mari leinare maram asina masu leinaragani haiba mong da nokhoi ni kaina nanogi damak nangna sinbane ahan mada nangi khaina kiba nupa akhoi suspect hana thamame mahangna sinbo iramgani ana web page kai du mana hangaga to boiramgani khale du mana phangiba tolo macha duga magi web page ama hangbagi sakti mongonda leite maram aduna khoi suspect list tagi nangi nupa se khoi lokthokre delete tawkre matam aduda crime branch ki aman changaklami oh aman saraman election biro yamna nungaiba interesting oiba wari kaya marum lai hauzik se nupi asi gi number se amuk mahaki web page ta thagale hairi mahaki number se masamangna mahak si lanjadabani khanna ba mahaki number do amuk thagalaga madu amuk mingondo pithe number silabasu mahangna hariba thabak asidigi pothaba pamdabani na mahangna yamna khanu honari soidana Rosni nang athuk matamda aina faraga lokapta thamgani ikui kuiraroi matamaduna ngangnari bo wafam sing amana adumak tumina taduna leki mahaki tawfam thokpa hariba case asigi yamna kupna adumak thijanduna leiram masigi matungda Biki amadi mahaki mamanabi loina Rosni yamna matha sana leirami Rosni na kaptuna hairami ai tasengna hingba pamdre aingonda tholiba thodok sing asina ai soidana maki ai isana isabu sijabang bagi pangal sakti ado engonda lakne Rosni gi mamana bin haiki Rosni nang adumaina taw leira di yaro ekhoi me ham leiri sidi ekhoina nangi damok fanaba seli nang Delhi da chatpa haibado madu do khoi lepna batawsi loina na Rosni na hai nakhoini yarabadi aibu ahing sima tumba yana nabagi damakta tumna nabigi goli khara pibiram please leave me alone asumna mahaki mamanaba Biki amadi mamanabi mafam adudagi lakhirami ayuk angan bada miyoi kharana thong thilalami Rosni yam kina thong hangdoklami kana oirabaja no haina kibana ayuk angan badu da thong do hangtokpaga thong adugi manungdagi nupa ahum marina makhut masa thingjalakuna Rosni ne leriba ka adugi manungda changang na bohonaki adubu Rosni na mahaki ka adu chain amana hana pulhoba maramna thong adu khajiktamak hangma maramna miyoi sing adu changba ngamde amadi Rosni na koilau laubudagi yumthangnana leriba mahaki flat aduda leriba miyoi singa madi mi mayam kumtharakpangi makholdagi miyoi sing adu chenki Rosni imungda phangki amadi kapki masigi matungda mathangi numita Rosni police station da satuna mok wakat palaglame mahaki wakat adu inspector kamana ita tabiramde aina aigi yumge address se internet karigi damakta hapko doribano haina Rosni na haiki matamadu inspector kamana haraki aina nangu phani haina hairubuduna nangsi innocent amani haina unanabagi damakta masi punamakse nangna sinbani ai khangmu ngamdrabani nangse pharagane lokop manung da thamaga phagadabani haibse aina khallibani matamadu de Biki na haraki inspector nangi wangang sang se yamna kami nangna wangang go matamda nangna ngangli bawase nupi amadani haibse khajiktan khanbiba fai aina tawningbata tawgani aina tawningba khudimak tawba ngame haibse Biki nangsu khango asumna inspector kamana khongki matamadu da Biki na amanda haiki saraman wafam ase nahakna natrabadi Rosni gi kanaguma amatana mateng pangma ngamlaroi Rosni lande haibse sar nahaknadi soidana khanglamgani nahakna amukta mateng pangbiu haina Biki na haiki tanja aduda aman haraki achumba wafamni masigi thabak se Rosni gi thabak nate matamadu da inspector kamana yamna chana kari chume right chume wasi khar khangbiu wafam se munna khara tabiu hekta haininge na chinne hekta haibigano warobiro inspector kamat nupi amana mahaki yumge address amadi phone number haibse internet te hekta thadokane haibu wafam se masi yamna thajabirugono masina nupi adu de hena khurung chada ba mayong nogani haibse nupi khudi mona soidina khanglamgani yengbiu
mafam asida thagaliba mahaki web page ta thagalamliba photo se mukti gembi aduga manung sida yauriba photo sing semti yong mahaki ye thangba makhongda dak ama leiribasi hariba photo sida leite masina takpadi photo si Rosni ki photo natte aini investigation tawu matamda Rosni dige ayaba lorga mahaki photo ayhana kafki matamadu da photo da mahaki ye thangba makhongda dak asile adubu hariba web page asida thagaliba Rosni ki makhong ye thangba sida dak sing adu kadai de chatkharbagi maramasina nupi asi Rosni natte wafam asi taba matamda mafam adu dige inspector kamat sakhirami Rosni mamitagi mapi tadona kapsaki asigumba wafam asi lakpadagi khanghodana Rosni gi web page asi internet ki site gi kakthat khirami kanana amasung kari gi dama karamba miyoina kaklibano haibadu khangba ngamlamde masigi matungda ayuk ama Rosni matam khara Delhi da leine nabagi dama mahaki mamanaba Vicky amadi Rosni gi mamanabi loinana Rosni gi ukil du su yauna mafam aduda laglami loinana mahak yamna lapna chatlabasu police station da amuk laktuna mahak leidi haibasi uttaba yadabanina ai soidana lakani haina mahaki marup sing da harami matamadu da ukil dun harami Rosni karisu khaluno dugidi ai su leidi dana nangna sida lakpa laktaba nangi wakal nungai na layo case asigi da mukta de koina thingna na badum sem sage matamadu da yumda mahaki thong thilaklami thong thilakpado hangtoluba matamda inspector kamat amadi mahaki police kangbu oirami namaskar Rosni namaskar karino pojom chayom toroga leibiram libasibo yum thadoga chatke haribro case asi loidringai da nangni yum thadoga chatpa haibasi aikoina ayaba pikide mafam asida di loin suno leirena ukil namanaba Vicky nangi namanabi loina leire aikoi thadolaga nangna lapna chatpe yaro masima aikoina mo hanjana hairi Rosni na harabi habiribo mafam du karino koine laksari bese nahana mafam asi thadoga topo mafam du chattore adu chattore haiduna web page tagi nahana nahaki internet ta thagapana gu web page tu muthatkre natra mafam adu da mukchatlaga anobo web page ma hangaga nangi thabak se tu makha chathagadori wafam adu tabada Rosni ngaklame wafam asi su nahana sungkang khangde haigadori bra masilo san be yana nabagi da manang sar si thadoga chatkadori natra Rosni na haiki sir ai tasena ma wafam adu ai khangjadi ai hana so haikre wafam asida ai karigum amata khangde mase ai ga karigum amata da mari leinade please ai mafam asidagi chatpai hanbiyo aina mafam asidi chatpada ai pa pibiganu nahak mafam asidagi chatpai yade mafam asi thadok tu nanang chatki bahai basi ai koin ayaba sung pipiro matamadu da ukil laduna harami inspector kamat mahakku chalhan ko kaido boge mahak mihat pa manati criminal manati hariba thodok sida mahang na kadai de chatpa kari de chatpa ai koina mahakku thingba hai basi ain gi meng da su yade matamadu inspector kaman harame are ukil sahab nahak su ukil lamani adubu makok tege mana takte yadre ni nangso mahak si singna bani suspect hai base kariguma matamda aina kariguma phibam mamada by any hook and crook aina mabu thadok pe yade mahak si mafam asdegi aina chatpe yade hari basini aina mafam asdegi chatpe yade haise loire okay nahaki chatka da khongchat cancel tobiyo mathangi hafta da police station da lakpa haibase kawbigan asumna hairam laga yamusitana mafam adudagi thoki matamadu da mahaki mamanaba Vicky amadi mamanabi mayam puno mangna Rosni bu khamjelami amadi mabuning phathana na bo haising hairami matamadu da mamanabi dun haiki pharabazu phatrabazu hojiti nang web page tu kakthak kre habanina nangon da harassment pirapasing do kharadi pharani dana akhoi khanakise adu nang chatpagi wafam si yadrabanina chatrabazu akhoi mayam leiribasti mukta khanakise kanana khangni sidagi de nangi aphabo rakpasu somdana police station da amanna yamna harauna inspector kamata hairame yes hojiti kadai de chengani hariba case asigi channel liba miyo asigi location khangba ngamle aina matam khara sanglabasu sangna soidana makhoi gi location putogini haibado chumle so please inspector kamat hojik location adu da khoi sasi krai dunu satuibo are location trace tore na mahabu phagat patha bani matamda inspector kaman haiki saraman case haibase computer na solve togodabanati case haibasidi chaina se aina paijari su uredana chaina solve toraga case khodimak se mai pakpu ogedaban amana harami inspector nahak kaur male aina laglibase achouba singi order gi matungina laglibani amasung adom na order sisu ingedabani haibase adom kaurabra
Asumna location trace tor matungda mafam adugi dama gari thauduna lalame lambi da chatlingeda inspector amana saraman khoina chali bisu kadai dono lambi je khoida di haide matamada amana haiki mafam adu yoruga ishoidana takseki asumna yum amada makoi flat amada yoruklami flat adu da leba room number amada chap chana sanglak lami aduga room number asi thong thilami thong thimba matamda mafam adu da mi leramde loinana flat adu dagi yum adugi yumbu laki yumbu adu thorokirami aduga haiki kari tobu yawbage haina hanki matamdu police na haiki sigi ka sigi murung da leba mi sikana no khamra mahakti yam toina mafam sta lakte yam tangna lae ka sta lakpa matamda adubu mahaki maming di hairaga mafam adu dagi mahaki maming taba matungda police sing amadi makoina maming palakpa matamda makoi angau ko phauki loinana ka adu thong hangdolaga ka adu da leriba pot sing check tawba huki amadi mafam adu da leba computer ama amanna hangtoktuna madu da check tawki hidden find sing amadi atay polong camera yaroki masidagi makoina sapchana khangba ngamkibaga loinana mafam adu dagi computer adu puduna office ta puduna lakhi masigi makha tarakpada rosni amadi biki makoini wari sanaduna leringai gi talakta inspector kamatna biki da call toroki a biki nang kadai da legi nangna leriba mafam du da rosni lebra biki na haki aw lei ai ma go wari sanari case asigi langla langjin khara fangle aduna nakoi ni yariba makai khartuna police station da lau haina kauki asomna police station da kauruba matungda inspector kamana rosni da haiki rosni hauji nangi case asigi matangda athuba matamda khoina achumba ranba karino haibja khono loin thigale mara lebe sinang oirame maramasina nang karim to chenbe yaro nang na season nariba computer se si computer sinatra sigi computer asina nang na season narga nang na nasama ki photo sing thagalaga ayam matamda nang na mi tung khodimakta sanabani sinagi computer natra matamadu da rosni nangaki aigi computer di mayamda ina piragi yangan kre sidagi computer nate sikanagi computer na ai khangde matamdu da inspector kamana nang khangde sigi computer sin nang khangde nangi nasagi na ranse kyam kuino load kidino rosni matamadu da bikina haraki inspector kamat nahaki wangang sanga matam punamakta aduki mate kami maral laitaba nupi amada nangna aduki amna karigi damta maral sidibano inspector kamana haiki adu orbadi computer sin nangira sigi computer sin nangira asingbudu hai maral lairi basi kanano haibadu thine nabagi damakta khoina mi amada chingnaba haibase masana tabani signariba mi du hangba haibase su masana tabani adudi sigi computer sin nangi natra asumna hairaga inspector kamana bikibu mamaida kopangna ahumari rok tharami amadi matamadu da police na phuba chaiba horokpa aduda bikina hairaki mani masi punamak aina tawuni aduga rosni aina hobu matamda nang ai thingna kiba matamda aina nangoda nungsi haina haikiba matamdu da nangna yabiram labadi ngasi tholiba thodok sing asi punamak tholam loidabani adubu nangna aibu yabikidi nangna aibu mirai biki nangi nungsi haitraba thamoidana aibu kan thoklamlaga nangna toppa nupa amada lohongnabagi damta sinki aina nangbu nungaina thamge aigi wata padaba lanthum punamaki mapu ohenge haiduna aina khanke adumaku nangna aibu singnaduna nangna aigi nungsibabu mirai biramduna nangna pamjaba nupa amada sakki nakhoi enigi nungsinabadu aina thugaina honaki ahing athengmada nangonda pirakkiba gift sing nangi thongjinda thamlimliba gift aina pikiba ngaktani nangi punchibu leitapam khangdana lehenanabagidama aina web page ama hangmani mafam aduda sasinaba nupi amadagi lokthoklaga nangi saktam hapchalaga aina semduna mipum khudimukta invite tawni nangi punsi lebam chafam khangdana leibaduda aina pamki aduga nangna aina kayarak khana lohonglasi haina nangna khainaraga laklaba fawbada nangna engonda yabikide kariguma nangna aduda su yabiramba tarabadi aina nangbu ngakpiba yaramni ai tasengnamak nangmu nungsi nangna yaraknabagidama aina lambi sing ase loina paikhatkibani adubu aina nangbu manghannabagidamak hatnanabagi honaba nati nangna aibu nungsiraknabagidamak yaraknabagidamak aina lambi sing ase sijanakibani nangna yabiramlabadi masi punamakse thoklam loidabani asumna haiki mathangi numita court puthoki court puthoklaba matungda bikina sengba wafam punamak court haiki your honor rosni hariba nupi asi aiga college ki thakta gi loinarpa nupi aman mahaka aiga asumna loinarpada aina ahanma maktada mangonda yamna ngaujaki aina nungsijaba adu matam matang sana mangonda phongdoki adu mahangna ibu yabikidi madugi ona tainabada mahangna pamba amaga mahaka lohongki madugi matungda nupa asiga mahaka leinariba mari asi thukaina nanbagidama mahaki nupa asina sumabu chingnana nanbagidama
aina tongan ba khudol pot kaya pisinduna makhoi animak namdunu khainanki masigi matungda Rosni gi awaba kayada aina saruk yaki mahaki awaba kayada aina saruk yabada natana magi tungda aina lekhi tanja kaya rakta aina haiki aina nangmu nungsijabanina tholiba thogdoksing asdigi ngakthoknanaba nanga igul honglase haina aina kaya ra khana haudoki wafam asida su mahangna aibu amu hana mirai birki masigi matungda web page da maki photo thagatpa ainani phone number sinbasu ainani punamak asi silaba matungda khangakpa tare haiduna aina web page ase muthatkibani asumna masana mahaki maral si yazaki ihan hanbo ine india gi thokiba asugumba thodok amada information technology gi ek englishing anida semkiba ek amagi matungina cyber crime gi manung channa mahak chahi ahum jail da leiba taki amadi lupa lising mangagi fine matamaduda lauki asumna nungsiba amabu phangnanabagi damakta sathakiba matam aduda tholokiba mobile phone na inauno tholokpa amadi internet cyber gi lakiba yawol asida crime tawba horukpada india gi oina ihan hanna pikiba punishment ama oiki tabiriba singna thorom asida kari para loksinbe yabagi loksinbiu apabatamak loksinbiu fattaba singna tawbadi aroibada fattabagi mahi phangi haibasidi kawiganu mathangda case ama amo James Sagrujamna puduna laksagi haujikidi khurumjari asi sandokjari ba thorom asi Diamond Radio na sandokjaba Crime Reports